ꯀꯔꯤ ꯀꯔꯤ ꯈꯨꯟ ꯀꯧꯋꯦꯁꯦ ꯆꯪꯁꯥꯡ ꯌꯥꯡꯃꯣꯡ ꯁꯣꯝꯁꯨ ꯑꯁꯣꯝꯁꯨ ꯄꯨꯈꯥꯎꯅꯥꯔꯛꯇꯒꯤ ꯌꯥꯡꯒꯣꯏꯖꯝ ꯅꯟꯗ ꯑꯗꯣ ꯑꯩꯒꯤ ꯂꯩꯔꯤꯕꯁꯦ ꯁ꯭ꯋꯥꯏꯁꯦ ꯑꯩꯒꯤ ꯂꯧꯅꯤ ꯑꯗꯨꯅ 2023ꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯁꯦ ꯎꯕ ꯌꯥꯗꯗꯅ ꯁ꯭ꯋꯥꯏꯁꯦ ꯆꯪꯕ ꯌꯥꯗꯗꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯍꯟꯗꯛ ꯈꯔꯗꯤ ꯆꯪꯍꯟꯅ ꯁꯤꯐꯥꯎꯗꯤ ꯌꯧꯔꯦ ꯁꯤꯐꯥꯎ ꯌꯧꯕꯁꯤꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯑꯃꯁꯨꯡ DC ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ OC ꯇꯔꯥꯏꯇꯥꯕꯤꯒꯤ CRPF ꯃꯌꯥꯝꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯐꯝꯁꯤꯡꯁꯦ ꯆꯪꯕ ꯌꯥꯗꯕ ꯄꯨꯈꯥꯎꯅꯥꯔꯣꯛ ꯚꯤꯂꯦꯖ ꯅꯝꯕꯔ 10ꯒꯤ ꯑꯦꯔꯤꯌꯥꯅꯤ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯔꯒꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯆꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯋꯥꯐꯝꯗꯤ ꯊꯝꯖꯔꯤ ꯂꯧ ꯄꯔꯤ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯁꯝ ꯂꯧꯀꯣꯟ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗ꯭ꯔꯤ ꯆꯥꯎꯔꯥꯛꯄ ꯂꯧ ꯄꯔꯤ 10ꯃꯨꯛꯀꯤ ꯃꯊꯛꯇ ꯆꯪꯕ ꯌꯥꯗ ꯂꯩꯔꯤ ꯁꯤ ꯈꯛꯇ ꯅꯠꯇ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯧ ꯄꯔꯤ 10ꯃꯨꯛ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯂꯧ ꯄꯔꯤ 10ꯃꯨꯛ ꯂꯩꯔꯤ ꯁꯤꯒꯤ ꯂꯧꯁꯦ ꯁꯤꯒꯤ ꯂꯧꯐꯝꯁꯦ ꯍꯦꯛ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯤ ꯍꯥꯟꯅ ꯀꯅꯥ ꯀꯅꯥ ꯂꯩꯔꯝꯒꯤ ꯁꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯥꯗ ꯇꯋꯥꯔ ꯑꯃ ꯌꯨꯡꯉꯤꯁꯦ ꯑꯁꯤꯗ ꯆꯪꯁꯥꯡ ꯍꯥꯏꯗꯅ ꯀꯣꯀꯤ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯂꯥꯟꯁꯤꯗ ꯃꯣꯏꯁꯤ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗꯤ ꯃꯣꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯀꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏꯅ ꯃꯃꯥꯡꯗ ꯃꯣꯏꯅ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯐ꯭ꯂꯦꯛꯀ ꯌꯨꯡꯉꯝꯃꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯐꯥꯎꯗꯤ ꯈꯔꯗꯤ ꯆꯪꯍꯟꯕꯤꯌꯨ ꯈꯣꯠꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯉꯥꯡꯅꯕꯗꯒꯤ ꯑꯁꯤꯗ ꯐ꯭ꯂꯦꯛꯁꯦ ꯌꯨꯡꯉꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯡꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅꯁꯨ ꯀꯟꯅ ꯍꯣꯠꯅꯗꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯖꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯎꯗ꯭ꯔꯤꯕ ꯁꯔꯨꯛꯁꯤꯡꯁꯤꯁꯨ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣই ꯂꯧꯃꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤꯅ ꯂꯧꯁꯤ ꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯕꯗ ꯈꯔꯗꯤ ꯋꯥꯒꯅꯤ ꯑꯗꯨꯅ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯆꯪꯕ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ